खलीबा को सिदु सि ब्लू कलर से सिदा दुम ब्लू याविदना को दुना दुगैसु सि पिंक सिसु सि पिंक दुम ओयबा को दुदना दुम साना जरानी ना दे ब्लाउज सिसु सि रेड से सिदा रेड यावरेना को सिदा रेड यावरेबा को दो सि से दुम आइना तौसलगे तोइनेबा को दो म्याम असीसिगा अदैदी अइना असी इन फिसिगी मेन ओइबा फनेक तुगा ब्लाउज तुगा सु अइना सेटपगी फोटो दो हपागे बको दो म्यामना येंगागा सिसिगा हुजिकी फोटो दुगा ना करमना फजागे हाइदो कमेंट तौबिरो म्याम दुगी कमेंट दुगी मतुंग इन होरेन थाबलदा दु शेलगा चतोइनेबा असिना यामगा ना सिसेले फोटो दा हापदुना यामगा ना फोटो गिदो शेले बको Hello everyone and welcome back to my channel. Aigi channel sibo yengbiriba ichina punamakpu aina ikok no na aigi channel sida taramna okchari ado myam ngasi date 27 ne bako ado ngasi se kamangha gi ne thabal lei hai bako ado chatpadi phangaroi aidi khangi kopa se thaganda banina ado hayeng date 28 sina akhoi gi khungi khoi jepur gi thabal ne bako asidi si or chatoi ne bai ado do hujik se ai breakfast kai ka taw bakhot padi lore ba do ai hujik chak thong doi दो चाक थोंगा खोलगा चाबा लोराकांदा बाजार दा चटकनेबा पोचै खतंग लैबगी अदो होरेन बाजार चटपदसु यंगहलागे अदुगा आई थाबल चोंगबदा सेटपगी फनेकसु ताइबा पीगी बको अदो होरेन अदुम बाजार दगी हलकपदा पुरगा लानी बको अदु मतमदुगा फनेकतुसु यंगहलागे अदो आई हुजिक चा कैका थोंबदुसु मतेक मतेक दुम यंगहलागे बको म्याम अदो होरेन बाजार चटपसु यंगहलागे दो यंगमिनासी अदुगा आइगी चैनल से अनौबा यंगबिबो अर्दी सब्सक्राइब तौबिरमो वीडियो से लाइक तौबियो एंगोंदसु सपोर्ट तौबियो म्याम अदुगा हयेंगदी जयपुर की थाबल चोंगबा मतमदा जयपुर की थाबल की ब्लॉग हापक तोइनेबा म्याम अदो असि वीडियो से लाइक तौबिरमो अदो कमंगा दसु लाई हरावबा हौदोरेबको अदो सoi म्याम दे यंगहलक तोइने अदो सपोर्ट तौबा लेपिगनो म्याम अदो यंगमिनारसिको ngasi की ब्लॉग से जेनमगा मोरोक अटेकपगा अदैदी जोंगसाका टोमेटोगा ngaga thongdoineba do sida khang sahalle thau hape do yengminasi myam ai hauna thongdara age si jenam myam siga tawraga se jenam ga moroga tekpaga hana ngaukhale do khara mula ka anda si tomato ga jong chaka se na hapage bako ado nga se kanoni si nga sini bajar ne bako jamde siduna matum oina thongaroi thugairaga oina hapani asiga thongdoini se tomato se nga ngaura pathara kanda nga sirairaga thaeba ado ji nga siga ngaumina rani nga masala kai ka se thakko lore do mahi hapaga sauhallaga thum hapaga lorani myam मैं समय तुम चले बको कारण का लेते मम्मी अब नहीं ये सब नहीं लेगा वो जो होता है ना खुफा टाइप का रबर पे जो हाँ हाँ ये वाला देखना है कितना करके देता है यहाँ पे 40 रुको हाँ मम्मी को थोड़ा पूछ लेता है ना पूछ लो मैम से अखोई जयपुर की थोंग नेबा दो सी से जयपुर की थोंग अनौबा साइनेबा दो सिना हानागी पुराना नि दो सी टेबनिना हुजी सी चनाद्रेबा सिगता लोइना चनारे दो से लेरे थोंग से फजाद्रा यंग मैम आई से इथंता ओइबगिने वीडियो दो कापिनगाय कनाम लैत्रेबा हुजी संदासु तासलाए अदुना आई इथंता कनोटा उलैरे पोचैसु हदि दुम अफंग खरा टक 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 लैरगा लाए हिरक्ट्रेबा थेंगैना अदो हुजी थोंग यौरे आई हुजी अखोय जुमसे थोंगदगिसु हना याम चंगेबको अदो हुजी चट्टोइनी दो लंबीदा अखोयगी ngasi se 27 ne ba kamangha gi thabal do chatpa phangada badi manre do hayeng 28 sina khoi gi jepur gi thabal ne ba do higa aina sai bazar da lakpa mara moi khara sem haure ba ko doi huji chatpa du mafam du ga lepa ga mum yam da khara yang halage myam du kang pai ri ho bai chik na si ta myam ai huji thanda ga ri thawra thawra ga video shoot tawre tho sumai khalu ba da ko wan sen mo dai dile ni ya ko digai ko ba le hore thabal chong gi ko to ya ra ga da mum yam da
ꯃꯌꯥꯝꯁꯤꯒ ꯂꯩꯔꯦꯕꯀꯣ ꯊꯥꯕꯜ ꯆꯣꯡꯐꯝꯗꯣ ꯑꯩꯁꯦ ꯂꯥꯛꯄꯗ ꯄꯨꯔꯥ ꯁꯟꯗꯥ ꯇꯥꯔꯦ ꯑꯗꯨꯅ ꯀꯩꯁꯨꯝꯒ ꯎꯗ꯭ꯔꯦ ꯃꯣꯕꯥꯏꯜꯁꯤꯅ ꯌꯥꯝ ꯐꯕꯅꯤꯅꯗꯣ ꯑꯩ ꯃꯣꯕꯥꯏꯜꯁꯤꯁꯨ ꯌꯥꯗ꯭ꯔꯦꯕ ꯀꯦꯃꯦꯔꯥꯒ ꯀꯩꯁꯨꯝꯒ ꯁꯦꯡꯗ꯭ꯔꯦ ꯑꯗꯨꯅ ꯐꯖꯅ ꯌꯦꯡꯍꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯁꯤꯒ ꯋꯥ ꯖꯨꯡꯉꯤꯁꯤꯗꯤ ꯎꯔꯝꯒꯅꯤꯅ ꯑꯗꯣ ꯁꯤ ꯖꯨꯡꯉꯤꯕ ꯃꯐꯝꯁꯤꯒꯅꯦꯕ ꯇꯧꯗꯣꯏꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯐꯖꯅ ꯌꯦꯡꯍꯟꯕ ꯉꯝꯗ꯭ꯔꯦ ꯌꯨꯝ ꯍꯜꯂꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯌꯧꯔꯦꯕꯀꯣ ꯑꯩ ꯒꯥꯔꯤ ꯂꯦꯞꯄꯦ ꯉꯥꯏꯍꯥꯛ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤꯅꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯅꯝꯃꯁꯤꯒꯤ ꯑꯆꯥꯄꯣꯠꯁꯦ ꯆꯥꯍꯧꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯖꯗꯦꯕ ꯃꯥꯏ ꯑꯆꯥꯄꯣꯠꯁꯦ ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ ꯑꯗꯣ ꯀꯔꯦꯟꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯇꯥꯡꯁꯤꯗ ꯑꯗꯣ ꯃꯥ ꯍꯧꯖꯤꯛ ꯈꯥꯡꯗꯤ ꯊꯥꯡꯒꯠꯂꯤ ꯀꯔꯤ ꯇꯧꯔꯤꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯈꯤꯒꯦ ꯑꯗꯨꯒ ꯈꯟꯒꯦ ꯀꯩ ꯆꯥꯁꯤꯒꯦ ꯍꯥꯏꯅ ꯉꯁꯤꯁꯦ ꯑꯩ ꯑꯗꯣ ꯀꯔꯦꯟ ꯂꯩꯔꯝꯃꯗꯤ ꯐꯖꯅ ꯁꯦꯡꯅ ꯎꯒꯗꯕ ꯑꯗꯣ ꯃꯣꯕꯥꯏꯜ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯊꯥꯟꯈꯤꯒꯦ ꯑꯗꯨꯒ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯗꯣ ꯁꯤꯗꯤ ꯃꯣꯇꯣꯔ ꯀꯩꯀꯥꯅꯤ ꯃꯣꯇꯣꯔ ꯆꯅꯥ ꯁꯤꯡꯖꯨꯗꯨꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦꯕꯀꯣ ꯑꯩ ꯑꯗꯣ ꯑꯇꯣꯞꯄ ꯑꯣꯏꯅ ꯌꯦꯡꯒꯦ ꯁꯤꯗ ꯁꯤꯡꯒ꯭ꯔꯥ ꯀꯟꯅ ꯍꯧꯔꯤ ꯑꯗꯣ ꯀꯩꯅꯣꯅꯤ ꯁꯤꯗ ꯕꯣꯔꯥ ꯂꯩꯌꯦꯕꯀꯣ ꯀꯦꯞꯁꯤꯀꯟ ꯕꯣꯔꯥ ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ ꯃꯥꯒꯤ ꯑꯗꯣ ꯑꯩꯗꯨ ꯆꯥꯅꯤ ꯁꯤꯡꯒ꯭ꯔꯥꯒ ꯀꯦꯞꯁꯤꯀꯟ ꯕꯣꯔꯥꯒ ꯑꯣꯏꯅ ꯂꯧꯈ꯭ꯔꯒꯦ ꯑꯗꯨꯒ ꯆꯪꯉꯒꯦ ꯑꯗꯣ ꯌꯨꯝ ꯌꯧꯔꯒ ꯕꯖꯥꯔꯗꯒꯤ ꯀꯩ ꯂꯩꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯌꯦꯡꯍꯜꯂꯛꯑꯒꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯤ ꯂꯩꯕ ꯂꯣꯏꯔꯒ ꯆꯪꯉꯒꯦ ꯑꯩ ꯍꯧꯖꯤꯛ ꯑꯗꯨꯗꯣ ꯁꯤꯒ ꯂꯩꯔꯤꯁꯦ ꯃꯥ ꯁꯤꯡꯒ꯭ꯔꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯍꯧꯕꯅꯦꯕ ꯍꯥꯎꯕꯅꯤ ꯃꯥꯏ ꯁꯤꯡꯒ꯭ꯔꯥꯁꯦ ꯐꯖꯅ ꯑꯗꯣ ꯆꯪꯉꯒ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯀꯩ ꯂꯩꯔꯦ ꯍꯥꯏꯕꯗꯣ ꯑꯩ ꯃꯌꯥꯝꯁꯦ ꯂꯩꯔꯛꯑꯦ ꯔꯕꯔ ꯍꯥꯏꯗꯤ ꯁꯝ ꯀꯩꯅꯣ ꯌꯥꯎꯕꯗꯣ ꯑꯗꯩ ꯁꯤꯗꯤ ꯔꯤꯃꯨꯚꯔꯒ ꯅꯦꯜ ꯄꯣꯂꯤꯁꯀ ꯁꯤ ꯄꯥ ꯑꯅꯤꯈꯛ ꯄꯨꯔꯛꯑꯦ ꯁꯤꯒꯤ ꯗꯥꯜꯃꯨꯠ ꯄꯨꯔꯛꯑꯦ ꯁꯤ ꯑꯆꯥꯄꯣꯠ ꯄꯨꯔꯛꯑꯦ ꯁꯤ ꯇꯅꯤ ꯑꯇꯩ ꯀꯩꯁꯨꯝ ꯂꯩꯔꯛꯇ꯭ꯔꯦ ꯁꯤ ꯂꯩꯔꯦꯕꯀꯣ ꯐꯅꯦꯛꯇꯣ ꯑꯗꯨꯗꯣ ꯁꯤ ꯐꯅꯦꯛꯁꯤꯒ ꯁꯤ ꯏꯅꯐꯤꯁꯤꯒꯅꯦ ꯁꯤ ꯕ꯭ꯂꯥꯎꯁꯁꯤꯒ ꯑꯣꯏꯅ ꯁꯦꯠꯂꯒꯦ ꯇꯧꯏꯕꯀꯣ ꯊꯥꯕꯜꯗ ꯑꯗꯣ ꯑꯁꯦꯡꯀꯤꯗꯤꯅꯦ ꯑꯁꯤ ꯏꯅꯐꯤꯁꯤꯒꯤ ꯕ꯭ꯂꯥꯎꯁꯀꯅꯦ ꯐꯅꯦꯛꯀ ꯇꯣꯡꯉꯥꯜꯂꯦꯕꯀꯣ ꯑꯗꯨꯗꯣ ꯑꯩ ꯁꯥꯏꯠꯇ ꯐꯣꯇꯣ ꯑꯣꯏꯅ ꯍꯥꯞꯄꯝꯃꯒꯦꯕꯀꯣ ꯑꯁꯤ ꯇꯧꯕꯅꯦ ꯑꯩꯅ ꯁꯦꯠꯈꯤꯕꯒꯤ ꯂꯩꯌꯦꯕ ꯑꯗꯨ ꯐꯣꯇꯣꯗꯣ ꯍꯥꯞꯄꯛꯀꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯩꯅ ꯑꯗꯨꯝ ꯈꯜꯂꯤꯕꯀꯣ ꯁꯤ ꯕ꯭ꯂꯨ ꯀꯂꯔꯁꯦ ꯁꯤꯗꯁꯨ ꯑꯗꯨꯝ ꯕ꯭ꯂꯨ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯒ ꯑꯩꯁꯨ ꯁꯤ ꯄꯤꯡꯁꯤꯁꯨ ꯁꯤ ꯄꯤꯡ ꯑꯗꯨꯝ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯆꯥꯟꯅꯖꯔꯅꯤꯅ ꯑꯗꯩ ꯕ꯭ꯂꯥꯎꯁꯁꯤꯁꯨ ꯁꯤ ꯔꯦꯗꯁꯦ ꯁꯤꯗꯁꯨ ꯔꯦꯗ ꯌꯥꯎꯔꯦꯅꯀꯣ ꯁꯤꯗꯁꯨ ꯔꯦꯗ ꯌꯥꯎꯔꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯗꯨꯝ ꯑꯩꯅ ꯇꯧꯁꯜꯂꯒꯦ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯁꯤꯒ ꯑꯗꯩꯗꯤ ꯑꯩꯅ ꯑꯁꯤ ꯏꯅꯐꯤꯁꯤꯒꯤ ꯃꯦꯟ ꯑꯣꯏꯕ ꯐꯅꯦꯛꯇꯨꯒ ꯕ꯭ꯂꯥꯎꯁꯇꯨꯒꯁꯨ ꯑꯩꯅ ꯁꯦꯠꯄꯒꯤ ꯐꯣꯇꯣꯗꯣ ꯍꯥꯞꯄꯛꯑꯒꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯌꯦꯡꯉꯒ ꯁꯤꯁꯤꯒ ꯍꯧꯖꯤꯛꯀꯤ ꯐꯣꯇꯣꯗꯨꯒꯅ ꯀꯔꯝꯕꯅ ꯐꯖꯒꯦ ꯍꯥꯏꯗꯣ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝꯗꯨꯒꯤ ꯀꯃꯦꯟꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯍꯣꯔꯦꯟ ꯊꯥꯕꯜꯗ ꯑꯗꯨ ꯁꯦꯠꯂꯒ ꯆꯠꯇꯣꯏꯅꯦꯕ ꯑꯁꯤꯅ ꯌꯥꯝꯃꯒꯅ ꯁꯤ ꯁꯦꯠꯂꯦ ꯐꯣꯇꯣꯗ ꯍꯥꯞꯄꯗꯨꯅ ꯌꯥꯝꯃꯒꯅ ꯐꯣꯇꯣꯒꯤꯗꯣ ꯁꯦꯠꯂꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯣ ꯑꯩ ꯐꯣꯇꯣꯗ ꯍꯥꯞꯆꯔꯝꯃꯒꯦ ꯃꯌꯥꯝ ꯁꯤꯅꯤ ꯑꯇꯩ ꯀꯩꯁꯨꯝꯗꯤ ꯄꯣꯔꯛꯇ꯭ꯔꯦ ꯑꯗꯣ ꯃꯇꯥꯡꯁꯤꯒ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯅꯧꯕ ꯏꯆꯤꯟꯅꯥꯎ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣꯁꯦ ꯑꯩꯉꯣꯟꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯏ ꯍꯔꯥꯎꯕ ꯌꯧꯔꯛꯑꯕꯅꯤꯅ ꯑꯩ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯚꯤꯗꯤꯑꯣꯁꯨ ꯊꯥꯡꯒꯠꯂꯛꯇꯣꯏꯅꯤ ꯅꯨꯡꯉꯥꯏꯕꯗꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨ ꯑꯗꯣ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯦꯛꯁ ꯕ꯭ꯂꯣꯒꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯗꯣ ꯍꯌꯦꯡꯁꯦ ꯖꯣꯏꯄꯨꯔꯒꯤ ꯊꯥꯕꯜꯅꯦꯕꯀꯣ ꯍꯌꯦꯡ ꯍꯥꯏꯁꯦ ꯚꯤꯗꯤꯑꯣꯁꯤꯕꯨꯗꯤ ꯉꯁꯤ ꯑꯞꯂꯣꯗ ꯇꯧꯔꯣꯏꯕ ꯗꯦꯠ 28 ꯖꯣꯏꯄꯨꯔꯒꯤ ꯊꯥꯕꯜꯅꯦꯕ ꯁꯤꯗꯤ ꯁꯤꯌꯣꯔ ꯆꯠꯀꯅꯤ ꯑꯗꯨꯒꯤꯗꯤ ꯑꯞꯂꯣꯗ ꯇꯧꯔꯛꯀꯅꯤ ꯉꯁꯤ 27ꯒ ꯃꯉꯥꯒꯤꯅꯤ ꯆꯠꯄ ꯐꯪꯗ꯭ꯔꯦ ꯆꯠꯀꯦ ꯈꯜꯂꯝꯕꯗꯣ ꯐꯪꯗ꯭ꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯊꯥꯕꯜꯁꯨ ꯌꯦꯡꯍꯜꯂꯛꯑꯒꯦ ꯂꯥꯏ ꯍꯔꯥꯎꯕꯁꯨ ꯌꯦꯡꯍꯜꯂꯛꯑꯒꯦ ꯅꯨꯡꯉꯥꯏꯕ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝꯗꯣ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ